ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯂꯩꯉꯥꯛꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯂꯦꯟ ꯀꯟꯅꯕ ꯊꯕꯛ ꯌꯥꯝꯅ ꯀꯟꯅ ꯂꯧꯈꯠꯂꯤ꯫ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯂꯦꯟꯗ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯌꯨꯝ ꯁꯥꯖꯤꯜꯂꯝꯕꯒꯤ ꯀꯦꯁ 1972 ꯂꯧꯈꯠꯂꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯂꯦꯟ ꯀꯟꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯍꯣꯠꯅꯔꯤ꯫ ꯂꯣꯏꯅꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯂꯦꯟꯗ ꯂꯝ ꯈꯣꯞꯆꯤꯟꯗꯨꯅ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯌꯨꯝ ꯀꯩ ꯁꯥꯖꯤꯜꯂꯝꯕꯒꯤ ꯀꯦꯁ 1972 ꯂꯧꯈꯠꯂꯦ ꯍꯥꯏꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯃꯤꯅꯤꯁꯇꯔ ꯊꯣꯡꯉꯝꯕꯤꯁꯣꯖꯤꯠꯅ ꯍꯥꯎꯁꯇ ꯊꯝꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯇꯥꯡꯗ ꯉꯁꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝꯗ ꯄꯨꯈꯠꯂꯛꯈꯤꯕ ꯗꯤꯃꯥꯟꯗ ꯐꯣꯔ ꯒ꯭ꯔꯥꯟꯠꯀꯤ ꯈꯟꯅ ꯅꯩꯅꯕꯗ ꯇꯤ.ꯑꯩꯆ.ꯕꯤꯁꯣꯔꯖꯤꯠꯅ ꯍꯥꯎꯁꯇ ꯊꯝꯈꯤꯕꯅꯤ꯫ ꯗꯤꯃꯥꯟꯗ ꯑꯁꯤ ꯇ꯭ꯔꯦꯖꯔꯤ ꯕꯦꯟꯆꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯁ ꯇꯧꯅꯕ ꯃꯨꯚ ꯇꯧꯔꯛꯄꯗ ꯑꯣꯄꯣꯖꯤꯁꯟꯒꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯇꯤ.ꯑꯩꯆ.ꯂꯣꯀꯦꯁ꯭ꯋꯔꯅ ꯄꯣꯂꯤꯁꯤ ꯀꯠ ꯃꯣꯁꯟ ꯄꯨꯈꯠꯂꯗꯨꯅ ꯃꯅꯤꯄꯨꯔ ꯀꯟꯖꯔꯕꯦꯁꯟ ꯑꯣꯐ ꯗꯤ ꯄꯦꯗꯤꯂꯦꯟꯗ ꯑꯦꯟꯗ ꯋꯦꯠꯂꯦꯟꯗ ꯑꯦꯛ 2013 ꯂꯩꯔꯒꯁꯨ ꯅꯤꯡꯊꯤꯅ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯍꯥꯎꯁꯇ ꯊꯝꯈꯤ꯫ ꯑꯣꯄꯣꯖꯤꯁꯟꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯂꯣꯀꯦꯁ꯭ꯋꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯈꯠꯂꯛꯂꯤꯕ ꯀꯠ ꯃꯣꯁꯟ ꯑꯁꯤ ꯍꯟꯗꯣꯛꯄꯤꯅꯕ ꯑꯃꯗꯤ ꯁꯦꯡꯗꯣꯛ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯃꯤꯅꯤꯁꯇꯔ ꯕꯤꯁꯣꯖꯤꯠꯅ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯍꯥꯎꯁꯇ ꯊꯝꯈꯤꯕꯗꯤ ꯑꯦꯛ ꯑꯁꯤ 2013ꯗ ꯁꯦꯝꯈꯤꯕ ꯌꯥꯝꯅ ꯀꯟꯕ ꯑꯦꯛ ꯑꯃꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯦꯛ ꯑꯁꯤ ꯈꯣꯡꯒꯥꯎꯅꯗꯨꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯂꯦꯟꯗ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯌꯨꯝ ꯀꯩ ꯁꯥꯖꯤꯜꯂꯝꯂꯕꯗꯤ ꯃꯤꯑꯣꯏ ꯑꯗꯨ ꯆꯍꯤ 3ꯗꯒꯤ ꯇꯥꯗꯅ 5 ꯐꯥꯎꯕ ꯖꯦꯜꯗ ꯊꯝꯕ ꯌꯥꯏ꯫ ꯌꯨꯝ ꯑꯗꯨꯗ ꯃꯔꯤ ꯂꯩꯅꯅ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯃꯇꯦꯡ ꯄꯥꯡꯂꯝꯕꯒꯤ ꯈꯨꯗꯝ ꯐꯪꯂꯕꯗꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯗꯨꯁꯨ ꯆꯩꯔꯥꯛ ꯐꯪꯕ ꯌꯥꯏ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯂꯦꯟꯗ ꯅꯤꯌꯝ ꯀꯥꯏꯅ ꯌꯨꯝ ꯀꯩ ꯁꯥꯖꯤꯜꯂꯝꯕꯒꯤ ꯀꯦꯁ 1972 ꯀꯦꯁ ꯂꯧꯈꯠꯂꯦ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯀꯦꯁ 1192ꯅ ꯔꯦꯚꯤꯅ꯭ꯌꯨ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯄꯥꯏꯔꯤ ꯑꯗꯨꯒ ꯀꯦꯁ 995ꯅ ꯅꯣꯇꯤꯁ ꯁꯥꯔꯚ ꯇꯧꯈ꯭ꯔꯦ꯫ ꯀꯦꯁꯁꯤꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯒꯥꯔꯤ 63 ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯂꯝ 150 ꯔꯣꯝ ꯁꯤꯖ ꯇꯧꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯂꯦꯟ ꯀꯟꯅꯕ ꯑꯀꯟꯕ ꯊꯕꯛ ꯄꯥꯏꯈꯠꯇꯨꯅ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯗ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕ, ꯁꯪꯁꯊꯥꯟ ꯑꯃꯁꯨꯡ ꯃꯤꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯍꯥꯎꯁꯇ ꯊꯝꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯁꯨꯗ ꯂꯩꯕ ꯌꯨ.ꯖꯤ. ꯒ꯭ꯔꯨꯞꯁꯤꯡꯗ ꯂꯨꯄꯥ ꯀꯔꯣꯔ 18,59,000ꯒꯤ ꯁꯦꯟꯐꯝ ꯑꯁꯤ ꯆꯦꯛ ꯑꯣꯏꯅ ꯄꯤꯈꯤ꯫ ꯁꯤ.ꯑꯦꯝ. ꯀꯨꯝꯖꯥ 2012ꯗꯒꯤ ꯁꯨꯗ ꯂꯩꯔꯤꯕ ꯌꯨ.ꯖꯤ. ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯁꯦꯟꯐꯝꯁꯤꯡ ꯃꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯗ ꯀꯥꯞꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯆꯠꯊꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟ ꯑꯁꯤ ꯋꯥꯡꯈꯦꯝ ꯑꯦ.ꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯀꯦ.ꯃꯦꯘꯆꯟꯗ꯭ꯔꯅ ꯁ꯭ꯇꯥꯔ ꯀꯣꯏꯁꯟ 294ꯗ ꯁꯨꯗ ꯂꯩꯕ ꯌꯨ.ꯖꯤ. ꯒ꯭ꯔꯨꯞꯁꯤꯡꯗ ꯂꯨꯄꯥ ꯀꯔꯣꯔ 18,99,00,000 ꯆꯦꯛ ꯑꯣꯏꯅ ꯄꯤꯈꯤꯕ ꯂꯩꯕ꯭ꯔꯥ ꯑꯃꯗꯤ ꯆꯍꯤ 12ꯒꯤ ꯃꯃꯥꯡꯗꯒꯤ ꯆꯠꯅꯈꯤꯕ ꯀ꯭ꯔꯥꯏꯝ ꯑꯦꯟꯗ ꯀ꯭ꯔꯤꯃꯤꯅꯦꯜ ꯇ꯭ꯔꯦꯅꯤꯡ ꯅꯦꯠꯋꯥꯔꯛ ꯁꯤꯁꯇꯦꯝ (ꯁꯤ.ꯁꯤ.ꯇꯤ.ꯑꯦꯟ.ꯑꯦꯁ) ꯃꯊꯧ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯈꯤ꯫ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ. ꯕꯤꯔꯦꯟꯅ ꯍꯥꯎꯁꯇ ꯊꯝꯈꯤꯕꯗ ꯑꯟꯕꯦꯡꯀꯤꯡ ꯑꯣꯏꯈꯤꯕ ꯃꯔꯝꯅ ꯁꯨꯗ ꯂꯩꯕ ꯌꯨ.ꯖꯤ. ꯒ꯭ꯔꯨꯞꯁꯤꯡꯗ ꯂꯨꯄꯥ ꯀꯔꯣꯔ 18,59,00,000ꯒꯤ ꯁꯦꯟꯐꯝ ꯑꯁꯤ ꯆꯦꯛ ꯑꯣꯏꯅ ꯄꯤꯈꯤꯕꯅꯤ꯫ ꯍꯥꯟꯅꯗꯒꯤ ꯑꯗꯨꯃꯛ ꯁꯨꯗ ꯂꯩꯕ ꯌꯨ.ꯖꯤ. ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯁꯦꯟꯐꯝꯁꯤꯡ ꯄꯨꯟꯅ ꯄꯤꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯀꯨꯝꯖꯥ 2012ꯗꯒꯤ ꯃꯈꯣꯏꯒꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯗ ꯁꯦꯟꯐꯝꯁꯤꯡ ꯀꯥꯞꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯑꯃꯔꯣꯝꯗ ꯁꯤ.ꯁꯤ.ꯇꯤ.ꯑꯦꯟ.ꯑꯦꯁ.ꯀꯤ ꯃꯇꯥꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯍꯧꯖꯤꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ 102 ꯑꯃꯗꯤ ꯍꯥꯏ ꯑꯣꯐꯤꯁꯔ 115ꯇ ꯁꯤ.ꯁꯤ.ꯇꯤ.ꯑꯦꯟ.ꯑꯦꯁ ꯅꯤꯡꯊꯤꯅ ꯃꯊꯧ ꯇꯧꯔꯤ ꯍꯥꯏꯅ ꯍꯥꯎꯁꯇ ꯊꯝꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯃꯅꯤꯄꯨꯔꯕꯨ ꯉꯥꯛ-ꯁꯦꯟꯕ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯊꯧꯅꯤ ꯑꯦꯝ.ꯄꯤ. ꯕꯤꯃꯣꯜ ꯃꯅꯤꯄꯨꯔꯕꯨ ꯉꯥꯛ-ꯁꯦꯟꯕ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯗꯥꯌꯤꯠꯇ ꯑꯣꯏꯕꯅ ꯁ꯭ꯇꯦꯠ ꯑꯁꯤꯕꯨ ꯇꯪꯗꯨ ꯂꯩꯇꯥꯍꯟꯗ꯭ꯔꯤꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃꯁꯨꯡ ꯗꯤꯐꯦꯟꯁꯤꯚ ꯐꯣꯔꯁꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯑꯊꯨꯕ ꯃꯇꯝꯗ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯅ ꯏꯟꯅꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯑꯦꯝ.ꯄꯤ. ꯗꯥ. ꯕꯤꯃꯣꯜ ꯉꯁꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯃꯤꯐꯝꯗ ꯍꯥꯎꯁꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈ꯭ꯔꯦ꯫ ꯉꯁꯤ ꯆꯠꯊꯈꯤꯕ ꯂꯣꯛ ꯁꯚꯥ ꯃꯤꯐꯝꯒꯤ ꯖꯦꯔꯣ ꯑꯋꯥꯔ ꯃꯇꯝꯗ ꯑꯦꯝ.ꯄꯤ. ꯕꯤꯃꯣꯜ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯄꯜꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯗꯤꯐꯦꯟꯁꯤꯚ ꯑꯦꯂꯤꯃꯦꯟꯠꯁꯤꯡ, ꯐꯣꯔꯦꯟ ꯄꯥꯋꯔ ꯑꯃꯁꯨꯡ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯍꯧꯈꯤꯕ ꯊꯥ 13ꯗ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯃ ꯑꯣꯏꯍꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯇ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯅꯕ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯄ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯁꯤ ꯀꯝꯃ꯭ꯌꯨꯅꯦꯜ
ꯗꯤꯐꯤꯁꯤꯞ ꯑꯃꯁꯨꯡ ꯁꯦꯛꯇꯔꯤꯌꯟ ꯐꯣꯔꯁꯁꯤꯡꯒꯤ ꯑꯔꯦꯝꯕ ꯇꯥꯍꯟꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯁꯦꯗꯨꯜ 1ꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯁꯤꯅ ꯆꯠꯅꯕ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯐꯤꯚꯝ ꯑꯗꯨꯒꯨꯝ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯕꯨ ꯉꯥꯛ-ꯁꯦꯟꯕ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯀꯤꯗꯤ ꯍꯤꯁꯇꯣꯔꯤꯀꯦꯜ, ꯄꯣꯂꯤꯇꯤꯀꯦꯜ, ꯃꯣꯔꯦꯜ ꯑꯃꯁꯨꯡ ꯂꯤꯒꯦꯜ ꯑꯣꯏꯕ ꯗꯥꯏꯇꯅꯤ꯫ ꯀꯨꯝꯖꯥ 1947ꯒꯤ ꯑꯥꯒꯁꯠ 13ꯗ ꯃꯍꯥꯔꯥꯖꯅ ꯁꯥꯏꯟ ꯇꯧꯈꯤꯕ ꯏꯟꯁꯇ꯭ꯔꯨꯃꯦꯟꯠ ꯑꯣꯐ ꯗꯤ ꯑꯦꯛꯁꯤꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯦꯠꯀꯤ ꯉꯥꯛ-ꯁꯦꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯈꯨꯠꯁꯤꯟꯅꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯐꯣꯔꯦꯟ ꯑꯦꯂꯤꯃꯦꯟꯠꯁꯤꯡꯅ ꯃꯇꯦꯡ ꯄꯤꯔꯤꯕ ꯗꯤꯐꯤꯁꯤꯞ ꯐꯣꯔꯁꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯍꯥꯎꯁꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ꯫ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 19ꯅ ꯄꯤꯔꯤꯕ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯦꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯑꯊꯤꯡꯕ ꯂꯩꯇꯅ ꯃꯅꯤꯡꯇꯝꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡ ꯑꯃꯗꯤ ꯍꯥꯏꯋꯦꯁꯤꯡꯗ ꯆꯠꯅꯕꯒꯤ ꯑꯌꯥꯕ ꯄꯤꯕꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯠꯇꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯊꯤꯡꯕ ꯄꯤꯐꯝ ꯊꯣꯛꯇꯦ꯫ ꯑꯥꯔꯇꯤꯀꯜ 19ꯅ ꯐ꯭ꯔꯤꯗꯝ ꯑꯣꯐ ꯁ꯭ꯄꯤꯆꯀꯤ ꯍꯛ ꯄꯤꯕꯒ ꯂꯣꯏꯅꯅ ꯈꯨꯠꯂꯥꯏ ꯌꯥꯎꯗꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯠꯅꯕꯒꯤ ꯍꯛ ꯑꯗꯨ ꯄꯤꯔꯤ ꯍꯥꯏꯈꯤ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯇꯨꯅ ꯂꯥꯟꯖꯦꯟꯅꯔꯤꯕꯁꯤꯡꯒꯤ ꯂꯟ-ꯊꯨꯝ ꯃꯌꯨꯝ ꯃꯀꯩ ꯉꯥꯛ-ꯁꯦꯟꯕꯤꯅꯕꯁꯨ MP 𝗠𝗶𝗵 ꯑꯩꯈꯣꯏꯖꯝꯅ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯇ ꯇꯛꯁꯤꯟꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯏꯝꯐꯥꯜ-ꯗꯤꯃꯥꯄꯨꯔ ꯂꯝꯕꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯇꯧꯅꯤꯡꯕꯇ ꯇꯧꯔꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯇ꯭ꯔꯛꯇꯒꯤ ꯆꯤꯡꯊꯔꯒ ꯄꯥꯎꯆꯦ ꯅꯝꯅꯕ ꯆꯦ ꯃꯀꯣꯜ 83 ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37 ꯏꯝꯐꯥꯜ-ꯗꯤꯃꯥꯄꯨꯔ ꯂꯝꯕꯤ ꯉꯥꯛ-ꯁꯦꯟꯅꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯔꯁꯣꯅꯦꯜ ꯃꯌꯥꯝ ꯑꯃ ꯗꯤꯄ꯭ꯂꯣꯏ ꯇꯧꯖꯔꯕꯁꯨ ꯂꯝꯕꯤ ꯑꯁꯤꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯇꯧꯔꯛꯄꯗ ꯊꯤꯡꯕꯤꯅꯕ ꯂꯩꯇ꯭ꯔꯤ꯫ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯑꯃ ꯑꯣꯏꯅ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯏꯝꯐꯥꯜ ꯇꯝꯅ ꯄꯥꯎꯆꯦ ꯅꯝꯅꯕ ꯆꯦ ꯃꯀꯣꯜ 83 ꯄꯨꯔꯛꯄ ꯇ꯭ꯔꯛ ꯀꯥꯡꯄꯣꯛꯄꯤꯗꯒꯤ ꯍꯥꯏꯖꯦꯛ ꯇꯧꯗꯨꯅ ꯄꯨꯁꯤꯟꯈ꯭ꯔꯒ ꯃꯅꯥꯛ ꯅꯛꯄ ꯃꯐꯝ ꯑꯗꯨꯗ ꯇ꯭ꯔꯛꯇꯒꯤ ꯆꯦꯁꯤꯡ ꯑꯗꯨ ꯏꯟꯊꯔꯒ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯊꯥꯖꯕ ꯌꯥꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯅ꯭ꯌꯨꯖ ꯄ꯭ꯔꯤꯟꯠ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯄꯣꯠ-ꯆꯩ ꯈꯔ ꯄꯨꯔꯒ ꯂꯥꯛꯈꯤꯕ ꯇ꯭ꯔꯛ MNAS 25 FC 0378 ꯑꯗꯨ ꯏꯝꯐꯥꯜ ꯇꯝꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯇ꯭ꯔꯛ ꯑꯗꯨꯅ ꯀꯥꯡꯄꯣꯛꯄꯤ ꯌꯧꯁꯤꯜꯂꯛꯄꯗ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯇꯧꯅꯕꯗ ꯌꯥꯎꯔꯤꯕ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯐ꯭ꯔꯟꯠ KNF ꯀꯤ ꯀꯥꯗꯔꯁꯤꯡꯅ ꯅꯝꯗꯨꯅ ꯈꯥꯝꯍꯟꯈꯤ꯫ ꯄꯨꯔꯛꯂꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯍꯪꯂꯕ ꯃꯇꯨꯡ ꯅ꯭ꯌꯨꯖ ꯄ꯭ꯔꯤꯟꯠꯅꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯇ꯭ꯔꯛ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯥꯏꯖꯦꯛ ꯇꯧꯔꯒ ꯃꯐꯝ ꯑꯃꯗ ꯊꯧꯖꯤꯟꯍꯟꯈꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯇ꯭ꯔꯛ ꯑꯗꯨꯗ ꯄꯨꯔꯛꯄ ꯄꯣꯠ-ꯆꯩꯁꯤꯡ ꯑꯗꯨ ꯁꯄꯔꯃꯩꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯒꯥꯝꯘꯤꯐꯥꯏ ꯚꯤꯂꯦꯖ ꯃꯌꯥꯗ ꯇ꯭ꯔꯛ ꯑꯗꯨꯗꯒꯤ ꯏꯟꯊꯔꯒ ꯃꯩ ꯊꯥꯗꯣꯛꯂꯝꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯇ꯭ꯔꯛ ꯑꯗꯨꯗꯤ ꯃꯩ ꯊꯥꯈꯤꯗꯦ꯫ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯄꯨꯂꯤꯁꯇ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯇ꯭ꯔꯛ ꯑꯗꯨꯗ ꯄꯨꯔꯛꯂꯤꯕ ꯄꯣꯠ-ꯆꯩ ꯑꯗꯨ ꯃꯩꯇꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎꯆꯦ ꯅꯝꯅꯕ ꯆꯦꯁꯤꯡ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯇ꯭ꯔꯛ ꯑꯗꯨꯅ ꯖꯍꯤꯗꯨꯜ ꯏꯁꯂꯥꯝ ꯀꯧꯕ ꯅꯟ-ꯃꯅꯤꯄꯨꯔꯤ ꯑꯃꯒꯤ ꯑꯣꯏꯕꯅ ꯀꯔꯤꯃꯠꯇ ꯑꯃꯥꯡ-ꯑꯇꯥ ꯌꯥꯎꯍꯟꯗꯅ ꯊꯥꯗꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯅ꯭ꯌꯨꯖ ꯄ꯭ꯔꯤꯟꯠꯁꯤꯡ ꯑꯗꯨ ꯆꯥꯎꯔꯥꯛꯅ ꯂꯨꯄꯥ ꯂꯥꯈ 13 ꯔꯣꯝꯒꯤ ꯑꯣꯏꯒꯅꯤ꯫ ꯏꯝꯐꯥꯜꯗ ꯐꯣꯡꯕ ꯄꯥꯎꯆꯦ ꯑꯃꯒꯤꯅꯤ꯫ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯌꯦꯡ EGM ꯑꯃꯁꯨꯡ ꯑꯝꯖꯨꯒꯤ ꯃꯤꯐꯝ ꯀꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯀ꯭ꯋꯥꯛꯇꯥꯒꯤ ꯐꯦꯕ꯭ꯔꯤꯀꯦꯇꯦꯗ ꯍꯥꯎꯁ ꯏꯁꯤꯡ ꯀꯪꯈ꯭ꯔꯦ, ꯏꯟꯃꯦꯠꯁꯤꯡꯒꯤ ꯃꯣꯝꯄꯥꯛ ꯍꯨꯝꯐꯨ ꯄꯤꯔꯒꯅꯤ ꯁꯥꯟꯇꯤ꯫ ꯃꯣꯏꯔꯥꯡ ꯇꯨꯔꯦꯜ ꯀꯥꯏꯕꯗꯒꯤ ꯀ꯭ꯋꯥꯛꯇꯥꯗ ꯂꯩꯕ ꯄ꯭ꯔꯤ-ꯐꯦꯕ꯭ꯔꯤꯀꯦꯇꯦꯗ ꯍꯥꯎꯁ ꯉꯁꯤ ꯑꯌꯨꯛ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤꯕ ꯑꯗꯨ ꯀꯪꯈ꯭ꯔꯦ꯫ ꯍꯥꯎꯁ ꯑꯁꯤꯗ ꯂꯩꯕ ꯏꯟꯃꯦꯠꯁꯤꯡꯒꯤꯗꯃꯛ ꯑꯅꯧꯕ ꯃꯣꯝꯄꯥꯛ ꯍꯨꯝꯐꯨ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯂꯥꯏꯔꯤꯛꯅꯆꯤꯡꯕ ꯅꯧꯅ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯃꯣꯏꯔꯥꯡ ꯑꯦ.ꯁꯤꯒꯤ MLA ꯊꯣꯡꯉꯝ ꯁꯥꯟꯇꯤꯅ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯍꯥꯎꯁꯇ ꯊꯥꯖꯕ ꯄꯤꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯉꯁꯤꯒꯤ ꯃꯤꯐꯝꯗ ꯖꯦꯔꯣ ꯑꯋꯥꯔꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯀ꯭ꯋꯥꯛꯇꯥ ꯐꯦꯕ꯭ꯔꯤꯀꯦꯇꯦꯗ ꯍꯥꯎꯁ ꯑꯃꯁꯨꯡ ꯊꯨꯝꯖꯤꯟꯈꯤꯕꯒꯤ ꯃꯇꯥꯡꯗ ꯁꯨꯔꯖꯀꯨꯃꯥꯔ ꯂꯩꯉꯥꯛꯀꯤ ꯃꯤꯠꯌꯦꯡ ꯆꯤꯡꯅꯕ ꯄꯨꯈꯠꯂꯛꯄ ꯋꯥꯐꯝꯗ ꯃꯣꯏꯔꯥꯡ ꯑꯦ.ꯁꯤꯒꯤ MLA ꯁꯥꯟꯇꯤꯅ ꯍꯥꯎꯁꯀꯤ ꯃꯦꯝꯕꯔꯁꯤꯡ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯀꯣꯛꯅꯕ ꯃꯍꯥꯛꯅ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯔꯛꯄꯁꯤꯡ ꯄꯥꯎꯗꯝꯂꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯍꯥꯎꯁꯇ ꯊꯝꯈꯤꯕꯅꯤ꯫ MLA ꯁꯥꯟꯇꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯈꯤ ꯁꯦꯔꯤꯀꯜꯆꯔ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯤ-ꯐꯦꯕ꯭ꯔꯤꯀꯦꯇꯦꯗ ꯍꯥꯎꯁꯇ ꯏꯁꯤꯡ ꯊꯨꯝꯂꯤꯕ ꯑꯁꯤ 3rd ꯐꯦꯖꯒꯤ ꯕ꯭ꯂꯣꯛꯅꯤ꯫ ꯕ꯭ꯂꯣꯛ ꯑꯁꯤꯗ ꯏꯃꯨꯡ 30 ꯂꯩ꯫ ꯃꯣꯏꯔꯥꯡ ꯇꯨꯔꯦꯜ ꯑꯃꯁꯨꯡ ꯊꯥꯡꯖꯤꯡ ꯆꯤꯡꯗꯒꯤ ꯍꯧꯔꯛꯄꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯗ ꯍꯪꯒꯠꯅ ꯆꯦꯟꯕ ꯇꯨꯔꯦꯜ ꯍꯥꯏꯔꯒꯗꯤ ꯃꯣꯏꯔꯥꯡ ꯇꯨꯔꯦꯜ ꯑꯁꯤ ꯈꯛꯇꯅꯤ꯫ ꯇꯨꯔꯦꯜ ꯑꯁꯤ ꯆꯍꯤ 70 ꯔꯣꯝ ꯈꯣꯡꯅꯨꯡ ꯇꯦꯡꯂꯛꯇ꯭ꯔꯕ
ꯃꯇꯨꯡꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ 𝗍𝗵𝗫ꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜ ꯊꯥꯗꯒꯤ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯊꯥꯡꯖꯤꯡ ꯆꯤꯡꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 35 ꯇꯦꯡꯕ ꯂꯣꯏꯈꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯇꯨꯔꯦꯜ ꯑꯁꯤ ꯇꯦꯡꯂꯝꯗ꯭ꯔꯕꯗꯤ ꯃꯍꯧꯁꯥꯒꯨꯝ ꯃꯣꯏꯔꯥꯡ ꯑꯁꯤ ꯏꯁꯤꯡ ꯊꯨꯝꯗꯨꯅ ꯆꯌꯣꯜ ꯑꯃ ꯑꯅꯤ ꯏꯁꯤꯡ ꯍꯟꯊꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕ ꯑꯗꯨꯃꯛ ꯃꯥꯌꯣꯛꯅꯔꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯣꯡꯅꯨꯡ ꯇꯦꯡꯈꯤꯕꯗꯒꯤꯗꯤ ꯃꯣꯏꯔꯥꯡꯒꯤ ꯃꯐꯝ ꯑꯌꯥꯝꯕ ꯏꯁꯤꯡ ꯊꯨꯝꯗꯕꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯆꯤꯡꯗ ꯅꯣꯡ ꯀꯟꯅ ꯆꯨꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯨꯔꯦꯜ ꯑꯁꯤꯗ ꯏꯁꯤꯡ ꯏꯆꯦꯜ ꯀꯟꯅ ꯆꯦꯜꯂꯛꯈꯤ꯫ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯀꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯈꯨꯜ ꯑꯅꯤ ꯐꯥꯎꯅꯕ ꯊꯣꯡ ꯑꯃ ꯁꯥꯏ꯫ ꯊꯣꯡ ꯑꯁꯤ ꯂꯩꯉꯥꯛꯅ ꯁꯥꯕ ꯅꯠꯇꯦ, ꯈꯨꯜ ꯑꯅꯤꯅ ꯈꯥꯏꯅꯔꯒ ꯌꯥꯝꯅ ꯄꯤꯛꯅ ꯁꯥꯕ ꯊꯣꯡꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯁꯤꯡꯒꯤ ꯑꯀꯟꯕ ꯏꯆꯦꯜ ꯑꯗꯨꯅ ꯊꯣꯡ ꯑꯗꯨꯗ ꯐꯨꯖꯤꯜꯂꯒ ꯋꯥꯜꯒ ꯇꯥꯏꯅꯔꯛꯇꯨꯅ ꯏꯁꯤꯡ ꯑꯌꯨꯛꯀꯤ ꯄꯨꯡ 6 ꯂꯣꯝ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯐꯤꯠ 90 ꯔꯣꯝ ꯀꯥꯏꯈꯤꯕꯅꯤ ꯑꯃꯁꯨꯡ ꯏꯁꯤꯡꯅ ꯊꯨꯝꯖꯤꯜꯂꯛꯈꯤꯕꯅꯤ꯫ ꯏꯁꯤꯡ ꯑꯗꯨ ꯑꯌꯨꯛꯀꯤ ꯄꯨꯡ 7:30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯣꯏꯅꯃꯛ ꯀꯪꯈ꯭ꯔꯦ꯫ ꯋꯥꯇꯔ ꯔꯤꯁꯣꯔꯁ ꯔꯦꯚꯤꯅ꯭ꯌꯨ ꯗꯤ.ꯁꯤꯒꯤ ꯁ꯭ꯇꯥꯐ ꯂꯥꯛꯇꯨꯅ ꯀꯥꯏꯈ꯭ꯔꯕ ꯋꯥꯜ ꯁꯦꯝꯖꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯐꯥꯌꯔ ꯕ꯭ꯔꯤꯒꯦꯗꯀꯤ ꯇꯤꯝꯁꯨ ꯂꯥꯛꯇꯨꯅ ꯏꯟꯃꯦꯠꯁꯤꯡꯅ ꯂꯩꯔꯝꯕ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈ꯭ꯔꯕ ꯕ꯭ꯂꯣꯛ ꯑꯗꯨ ꯁꯦꯡꯗꯣꯛꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯏꯟꯃꯦꯠꯁꯤꯡ ꯆꯪꯗꯨꯅ ꯂꯩꯕ ꯌꯥꯔꯒꯅꯤ꯫ ꯗꯤ.ꯁꯤ ꯑꯃꯁꯨꯡ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠꯅ ꯇꯥꯟꯅꯗꯨꯅ ꯃꯣꯝꯄꯥꯛ ꯍꯨꯝꯐꯨ, ꯃꯣꯟ ꯍꯨꯝꯐꯨ ꯄꯤꯔꯒꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯆꯥꯒꯤ ꯑꯦꯛꯖꯥꯝ ꯊꯥꯕꯒꯤ ꯁꯦꯜ ꯊꯥꯅꯕ ꯂꯨꯄꯥ 90,000 ꯌꯥꯎꯕ ꯕꯦꯒ ꯑꯃ ꯏꯁꯤꯡꯅ ꯆꯦꯟꯊꯈꯤꯕꯗꯒꯤ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤꯃꯛ ꯏꯃꯨꯡ ꯑꯗꯨꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫ ꯁꯦꯟꯇꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯂꯥꯏꯔꯤꯛ ꯂꯣꯏꯅꯃꯛ ꯆꯣꯠꯈꯤꯕ ꯑꯗꯨꯁꯨ ꯉꯁꯤꯃꯛ ꯗꯤ.ꯁꯤꯅ ꯂꯥꯏꯔꯤꯛ ꯑꯍꯟꯕꯁꯤꯡ ꯂꯩꯗꯨꯅ ꯄꯤꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯁꯤ.ꯑꯦꯝꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯑꯣꯗꯤꯑꯣ ꯊꯥꯗꯣꯔꯛꯄꯁꯤꯡ ꯊꯤꯖꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔ 𝗍𝗵𝗫ꯅ ꯉꯥꯡꯕꯅꯤ ꯍꯥꯏꯅ ꯂꯥꯟꯅ ꯀ꯭ꯂꯦꯝ ꯇꯧꯕ ꯑꯣꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯑꯃ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝꯗ ꯊꯥꯒꯠꯂꯛꯄꯒꯤ ꯋꯥꯐꯝ ꯂꯩꯉꯥꯛꯅ ꯈꯪꯕ ꯉꯝꯂꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟড ꯄꯕ꯭ꯂꯤꯛ ꯔꯤꯂꯦꯁꯟꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯑꯣꯗꯤꯑꯣ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯁꯦꯛꯁꯟ ꯈꯔꯅ ꯀꯝꯃ꯭ꯌꯨꯅꯦꯜ ꯚꯥꯏꯑꯣꯂꯦꯟꯁ ꯑꯁꯤꯗ ꯏꯅꯣꯠ ꯍꯥꯞꯆꯤꯟꯅꯕ ꯅꯠꯇ꯭ꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯥꯛꯇ ꯄꯥꯏꯈꯠꯂꯤꯕ ꯄꯤꯁ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯕꯨ ꯑꯔꯦꯝꯕꯗ ꯇꯥꯍꯟꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯆꯞ ꯃꯥꯟꯅꯕ ꯀꯦꯞꯁꯟ ꯑꯃꯒꯤ ꯃꯈꯥꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯑꯦꯀꯥꯎꯟꯠꯁꯤꯡꯗ ꯊꯥꯒꯠꯇꯨꯅ ꯑꯈꯟꯅꯕ ꯄꯥꯟꯗꯝ ꯑꯃꯒꯤ ꯃꯈꯥꯗ ꯀꯦꯝꯄꯦꯟ ꯆꯠꯊꯔꯦ ꯍꯥꯏꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯦꯅꯥꯂꯥꯏꯁꯤꯁꯇꯒꯤ ꯐꯪꯕ ꯎꯕ ꯉꯝꯂꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯅ ꯊꯤꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯑꯃꯁꯨꯡ ꯑꯁꯤꯒꯨꯝꯕ ꯃꯤ ꯑꯃꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕ ꯌꯥꯕ ꯀꯦꯝꯄꯦꯟ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯁꯣꯏꯗꯅ ꯄꯨꯊꯣꯛꯄ ꯉꯝꯒꯅꯤ ꯈꯜꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯂꯣꯛꯇꯨꯅꯕ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯁꯨꯡ ꯂꯨꯞꯁꯤꯡꯒꯤ ꯃꯊꯛꯇ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯕ ꯄꯥꯎꯁꯤꯡ ꯑꯁꯤ ꯁꯟꯗꯣꯛꯄꯤꯗꯅꯕ ꯑꯃꯁꯨꯡ ꯃꯤꯌꯥꯝ ꯃꯤꯍꯨꯠ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯕꯤꯌꯨ꯫ ꯑꯇꯩ ꯑꯇꯩ ꯊꯕꯛꯁꯤꯡꯗꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯏꯪ ꯇꯞꯄ ꯍꯟꯖꯤꯟꯕ ꯑꯃꯁꯨꯡ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯄꯨꯔꯛꯄ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕꯅꯤ꯫ ꯄꯤꯁ ꯄ꯭ꯔꯣꯁꯦꯁꯇ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯈꯥꯡꯗꯨꯅ ꯂꯩꯊꯣꯛꯂꯣꯏ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯑꯇꯣꯞꯄ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎ ꯑꯃꯗ ꯃꯐꯝ ꯀꯌꯥꯗ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ꯫ ꯂꯧꯐꯝ ꯀꯌꯥ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤꯕꯗꯒꯤ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯅꯔꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡ ꯆꯨꯈꯤꯕ ꯃꯔꯝ ꯑꯣꯏꯔꯒ ꯕꯤꯁꯅꯨꯄꯨꯔ ꯑꯃꯁꯨꯡ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝꯁꯤꯡꯗ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ꯫ ꯂꯧꯐꯝ ꯀꯌꯥ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤꯕꯗꯒꯤ ꯂꯧꯃꯤꯁꯤꯡ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯅꯔꯦ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯂꯧꯁꯤ ꯄꯥꯠꯀꯤ ꯑꯀꯣꯏꯕꯗ ꯇꯞꯅ ꯇꯞꯅ ꯆꯤꯊꯔꯛꯄ ꯏꯁꯤꯡꯒꯤ ꯏꯅꯣꯠ ꯂꯦꯞꯇꯅ ꯀꯥꯔꯛꯄ ꯃꯔꯝꯅ ꯄꯥꯠ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯉꯥꯒꯤ ꯐꯥꯔꯝ ꯑꯃꯁꯨꯡ ꯂꯧꯐꯝ ꯀꯌꯥ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯂꯧꯁꯤ ꯄꯥꯠꯇ ꯆꯠꯊꯔꯛꯂꯤꯕ ꯏꯁꯤꯡ ꯑꯁꯤꯒꯤ ꯑꯃꯨꯛ ꯇꯦꯛꯆꯝ ꯃꯅꯤꯡ ꯆꯤꯡ ꯐꯥꯎꯔꯒ ꯈꯔꯨꯡꯄꯥꯠ ꯇꯥꯈꯤꯒꯗꯕ ꯈꯣꯡꯂꯝ ꯑꯁꯤ ꯊꯨꯝꯖꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯤꯡ ꯏꯅꯣꯠ ꯑꯁꯤ ꯀꯥꯔꯛꯄꯅꯤ꯫ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯅꯪꯂꯕ ꯃꯥꯏꯀꯩ ꯑꯗꯨꯗꯒꯤ ꯂꯧꯃꯤ ꯌꯥꯏꯃꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯧꯃꯤꯁꯤꯡꯅ ꯁꯦꯜ ꯌꯥꯝꯅ ꯆꯪꯅ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯂꯧ ꯄꯥꯟꯕ ꯂꯧꯐꯝꯁꯤꯡ ꯑꯁꯤ ꯉꯥꯒꯤ ꯐꯥꯔꯝꯁꯤꯡ ꯑꯁꯤ ꯏꯁꯤꯡ ꯏꯅꯣꯠ ꯂꯦꯞꯇꯅ ꯀꯥꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯥꯔꯝ ꯄꯥꯊꯣꯛꯄ ꯑꯃꯁꯨꯡ ꯂꯧꯐꯝꯁꯤꯡ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯈꯤꯕ ꯑꯁꯤꯅ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯊꯨꯕꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯈꯨꯠꯁꯦꯝꯒꯤ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤ ꯀꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯑꯦꯁꯤꯌꯥꯟ ꯍꯥꯏꯋꯦ ꯅꯝꯕꯔ 1 ꯁꯦꯝꯒꯠꯂꯛꯄꯗ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯗ꯭ꯔꯦꯅꯦꯖ ꯁꯤꯁꯇꯦꯝꯁꯤꯡ ꯐꯨꯟꯖꯤꯟꯈꯤꯕꯅ ꯈꯥꯉꯕꯣꯛ ꯁꯅꯤ ꯂꯧ ꯂꯩꯀꯥꯏ ꯑꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯅ ꯃꯥꯏꯀꯩ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯔꯛꯂꯤ꯫
ꯈꯥꯡꯉꯕꯣꯛ ꯄꯥꯔꯠ 1 ꯒꯤ ꯋꯥꯔꯗ ꯅꯝꯕꯔ 6 ꯒꯤ ꯃꯦꯝꯕꯔ ꯅꯤꯡꯊꯧꯖꯝ ꯍꯥꯏ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯗꯤ.ꯁꯤ. ꯊꯧꯕꯥꯜ ꯑꯃꯁꯨꯡ NHIDCL ꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯀꯌꯥꯔꯛ ꯍꯟꯅ ꯋꯥꯀꯠꯂꯕꯁꯨ ꯑꯔꯦꯝꯕ ꯇꯥꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯤꯔꯝ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯆꯨꯈꯤꯕ ꯅꯣꯡ ꯃꯔꯝ ꯑꯣꯏꯔꯒ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗꯁꯨ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯨꯅ ꯂꯧ ꯑꯃꯗꯤ ꯉꯥꯒꯤ ꯐꯥꯔꯝ ꯀꯌꯥ ꯏꯁꯤꯡꯅ ꯏꯔꯣꯜ ꯅꯨꯡꯗ ꯂꯨꯞꯈ꯭ꯔꯦ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯂꯩꯕ ꯈꯣꯏꯗꯨꯝ ꯄꯥꯠ, ꯄꯨꯝꯂꯦꯟ ꯄꯥꯠ, ꯂꯧꯁꯤ ꯄꯥꯠ, ꯈꯔꯨꯡ ꯄꯥꯠ ꯌꯥꯎꯅ ꯄꯥꯠ ꯑꯌꯥꯝꯕꯁꯨ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯋꯥꯡꯈꯠꯂꯛꯄꯗꯒꯤ ꯄꯥꯠ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯂꯩꯔꯝꯕ ꯉꯥꯒꯤ ꯐꯥꯔꯝ ꯀꯌꯥ ꯏꯁꯤꯡ ꯄꯥꯊꯣꯛꯄꯗꯒꯤ ꯉꯥ ꯀꯌꯥ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯍꯤꯌꯥꯡꯂꯝ, ꯋꯥꯕꯒꯥꯏ, ꯂꯝꯖꯥꯎ, ꯀꯩꯔꯛ, ꯂꯥꯡꯃꯩꯗꯣꯡ, ꯂꯥꯏꯃꯅꯥꯏ, ꯊꯧꯅꯥꯎꯖꯝ, ꯌꯦꯂꯥꯡ ꯈꯥꯡꯄꯣꯛꯄꯤ, ꯋꯥꯏꯈꯣꯡ, ꯂꯐꯨꯄꯥꯠ ꯇꯦꯔꯥꯅꯆꯤꯡꯕꯒꯤ ꯂꯧꯐꯝ ꯀꯌꯥꯁꯨ ꯏꯆꯥꯎ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤꯕꯗꯒꯤ ꯂꯧꯃꯤꯁꯤꯡ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯄꯦꯔꯤꯁ 2024 ꯑꯣꯂꯦꯝꯄꯤꯛ ꯒꯦꯝꯁ ꯃꯤꯔꯥꯕꯥꯏ ꯆꯅꯨ ꯃꯔꯤꯁꯨꯕ ꯄꯣꯖꯤꯁꯟ ꯇꯥꯍꯧꯔꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯋꯦꯠ ꯂꯤꯐꯇꯔ ꯁꯥꯏꯈꯣꯝ ꯃꯤꯔꯥꯕꯥꯏ ꯆꯅꯨꯅ ꯄꯨꯟꯅ ꯀꯦꯖꯤ 137, ꯁ꯭ꯅꯦꯆꯇ ꯀꯦꯖꯤ 44 ꯑꯃꯁꯨꯡ ꯀ꯭ꯂꯤꯟ ꯑꯦꯟ ꯖꯔꯛꯇ ꯀꯦꯖꯤ 113 ꯊꯥꯡꯒꯠꯇꯨꯅ ꯄꯦꯔꯤꯁ 2024 ꯑꯣꯂꯦꯝꯄꯤꯛ ꯒꯦꯝꯁꯀꯤ ꯋꯦꯠꯂꯤꯐꯇꯤꯡ ꯃꯁꯥꯟꯅꯒꯤ ꯅꯨꯄꯤ ꯀꯦꯖꯤ 94ꯒꯤ ꯀꯦꯇꯥꯒꯣꯔꯤꯗ ꯃꯔꯤꯁꯨꯕ ꯄꯣꯖꯤꯁꯟꯗ ꯇꯥꯍꯧꯔꯦ꯫ ꯆꯥꯏꯅꯥꯒꯤ ꯖꯧ ꯖꯤꯍꯨꯏꯅ ꯄꯨꯟꯅ ꯀꯦꯖꯤ 203 ꯊꯥꯡꯒꯠꯇꯨꯅ ꯇꯥꯏꯇꯜ ꯗꯤꯐꯦꯟ ꯇꯧꯈ꯭ꯔꯦ꯫ ꯔꯣꯃꯥꯅꯤꯌꯥꯒꯤ ꯀꯣꯝꯕꯩ-ꯚꯦꯂꯦꯟꯇꯤꯅꯥꯅ ꯄꯨꯟꯅ ꯀꯦꯖꯤ 205 ꯊꯥꯡꯒꯠꯂꯒ ꯁꯤꯜꯚꯔ ꯑꯗꯨꯒ ꯊꯥꯏꯂꯦꯟడ్ꯒꯤ ꯈꯝꯕꯥꯎꯅ ꯄꯨꯟꯅ ꯀꯦꯖꯤ 200 ꯊꯥꯡꯒꯠꯂꯒ ꯕ꯭ꯔꯣꯟꯖ ꯂꯧꯈ꯭ꯔꯦ꯫ ꯃꯤꯔꯥꯕꯥꯏꯅ ꯌꯥꯝꯅ ꯊꯥꯖꯅ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯁ꯭ꯅꯦꯆꯀꯤ ꯑꯦꯇꯦꯝꯞꯇ ꯀꯦꯖꯤ 45 ꯂꯣꯏꯅ ꯊꯥꯡꯒꯠꯈꯤ, ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯑꯦꯇꯦꯝꯞꯇ ꯀꯦꯖꯤ 47 ꯊꯥꯡꯒꯠꯄ ꯉꯝꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯁ꯭ꯅꯦꯆ ꯑꯦꯇꯦꯝꯞꯇ ꯀꯦꯖꯤ 47 ꯃꯥꯏ ꯄꯥꯛꯅ ꯊꯥꯡꯒꯠꯈꯤ꯫ ꯁ꯭ꯅꯦꯆ ꯔꯥꯎꯟꯗ ꯂꯣꯏꯕ ꯐꯥꯎꯕꯗ ꯃꯤꯔꯥꯕꯥꯏ ꯆꯅꯨꯅ ꯃꯍꯥꯛꯀꯤ ꯄꯔꯁꯣꯅꯦꯜ ꯕꯦꯁꯠꯀ ꯃꯥꯟꯅꯕ ꯀꯦꯖꯤ 47 ꯊꯥꯡꯒꯠꯇꯨꯅ ꯑꯍꯨꯝꯁꯨꯕ ꯄꯣꯖꯤꯁꯟꯗ ꯂꯩꯈꯤ꯫ ꯔꯣꯃꯥꯅꯤꯌꯥꯒꯤ ꯚꯦꯂꯦꯟꯇꯤꯅꯥ ꯀꯣꯝꯕꯩꯅ ꯀꯦꯖꯤ 39ꯗ ꯑꯍꯥꯟꯕ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯖꯧ ꯖꯤꯍꯣꯏꯅ ꯀꯦꯖꯤ 47ꯗ ꯑꯅꯤꯁꯨꯕꯗ ꯂꯩꯈꯤ꯫ ꯀ꯭ꯂꯤꯟ ꯑꯦꯟ ꯖꯔꯛꯀꯤ ꯁꯦꯛꯁꯟꯗ ꯃꯤꯔꯥꯕꯥꯏꯅ ꯀꯦꯖꯤ 113 ꯊꯥꯡꯒꯠꯅꯕ ꯆꯥꯡꯌꯦꯡ ꯇꯧꯈꯤ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯈꯤꯗꯦ, ꯑꯗꯨꯕꯨ ꯊꯦꯡꯊꯕ ꯇꯧꯗꯅ ꯑꯅꯤꯁꯨꯕ ꯑꯦꯇꯦꯝꯞꯇ ꯃꯥꯏ ꯄꯥꯛꯅꯕ ꯊꯥꯡꯒꯠꯄ ꯉꯝꯈꯤ꯫ ꯑꯍꯨꯝꯁꯨꯕ ꯑꯦꯇꯦꯝꯞ ꯑꯣꯏꯅ ꯀꯦꯖꯤ 113 ꯊꯥꯡꯒꯠꯄ ꯉꯝꯈꯤꯗꯕꯅ ꯃꯦꯗꯜꯒꯤ ꯂꯝꯖꯦꯜꯗꯒꯤ ꯂꯩꯍꯧꯈꯤ꯫ ꯁꯥꯏꯈꯣꯝ ꯃꯤꯔꯥꯕꯥꯏꯅ ꯃꯦꯖꯔ ꯑꯦꯆꯤꯚꯃꯦꯟꯠ ꯈꯔꯗꯤ ꯁꯣꯛ 2024 ꯋꯥꯔꯜꯗ ꯀꯞꯇ ꯕ꯭ꯔꯣꯟꯖ, 2022 ꯀꯃꯟꯋꯦꯜꯊ ꯒꯦꯝꯁꯇ ꯒꯣꯜꯗ, 2022 ꯋꯥꯔꯜꯗ ꯆꯦꯝꯄꯤꯌꯟꯁꯤꯞꯇ ꯁꯤꯜꯚꯔ ꯑꯃꯁꯨꯡ ꯇꯣꯀꯤꯌꯣ ꯑꯣꯂꯤꯝꯄꯤꯛꯁꯇ ꯁꯤꯜꯚꯔ ꯂꯧꯈꯤ꯫ ꯍꯧꯈꯤꯕ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯃꯤꯔꯥꯕꯥꯏ ꯏꯟꯖꯨꯔꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯐꯤꯠꯅꯦꯁꯇ ꯃꯤꯌꯥꯝꯅ ꯅꯨꯡꯅꯥꯡꯕ ꯐꯥꯎꯅꯗꯨꯅ ꯂꯥꯛꯈꯤ꯫ ꯁ꯭ꯅꯦꯆ ꯁꯦꯛꯁꯟꯅ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯟꯕ ꯑꯣꯏꯈꯤ ꯑꯃꯁꯨꯡ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯀ꯭ꯂꯤꯟ ꯑꯦꯟ ꯖꯔꯛꯀꯤ ꯄꯔꯐꯣꯃꯦꯟꯁꯇꯁꯨ ꯆꯥꯡ ꯍꯟꯊꯅ ꯄꯤꯔꯛꯈꯤꯕꯅꯤ꯫ ꯃꯤꯔꯥꯕꯥꯏ ꯆꯅꯨꯅ ꯁꯣꯛ 2013 ꯔꯤꯑꯣ ꯑꯣꯂꯤꯝꯄꯤꯛꯁꯇ ꯋꯨꯃꯦꯟꯁ 48 ꯀꯦꯖꯤꯗ ꯁꯔꯨꯛ ꯌꯥꯈꯤꯕꯗ ꯀ꯭ꯂꯤꯟ ꯑꯦꯟ ꯖꯔꯛꯀꯤ ꯁꯦꯛꯁꯟꯗ ꯑꯦꯇꯦꯝꯞ ꯑꯍꯨꯝꯂꯛ ꯇꯧꯕꯗ ꯃꯥꯏ ꯄꯥꯛꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ 2018ꯇ ꯌꯨ.ꯑꯦꯁ.ꯀꯤ ꯑꯅꯥꯍꯦꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯋꯥꯔꯜꯗ ꯋꯦꯠꯂꯤꯐꯇꯤꯡ ꯆꯦꯝꯄꯤꯌꯟꯁꯤꯞꯇ ꯀꯝꯄꯤꯇꯤꯁꯟꯒꯤ ꯔꯦꯀꯣꯔꯗ ꯑꯣꯏꯅ ꯁ꯭ꯅꯦꯆꯇ ꯀꯦꯖꯤ 45 ꯑꯃꯁꯨꯡ ꯀ꯭ꯂꯤꯟ ꯑꯦꯟ ꯖꯔꯛꯇ ꯄꯨꯟꯅ ꯀꯦꯖꯤ 134 ꯊꯥꯡꯒꯠꯇꯨꯅ ꯒꯣꯜꯗ ꯃꯦꯗꯜ ꯂꯧꯕ ꯉꯝꯈꯤꯕꯅꯤ꯫ ꯇꯣꯀꯤꯌꯣ ꯒꯦꯝꯁꯇ ꯁꯤꯜꯚꯔ ꯐꯪꯈ꯭ꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯄꯔꯐꯣꯃꯦꯟꯁ ꯑꯁꯤ ꯀꯃꯟꯋꯦꯜꯊ ꯒꯦꯝꯁ 2022ꯗ ꯁ꯭ꯅꯦꯆꯇ ꯀꯦꯖꯤ 48 ꯑꯃꯁꯨꯡ ꯀ꯭ꯂꯤꯟ ꯑꯦꯟ ꯖꯔꯛꯗ ꯀꯦꯖꯤ 115 ꯊꯥꯡꯒꯠꯄꯅ ꯑꯣꯏꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯇꯣꯀꯤꯌꯣ ꯒꯦꯝꯁꯇ ꯄꯨꯟꯅ ꯀꯦꯖꯤ 202 ꯊꯥꯡꯒꯠꯂꯒ ꯑꯣꯂꯤꯝꯄꯤꯛꯁꯇ ꯁꯤꯜꯚꯔ ꯃꯦꯗꯜ ꯂꯧꯕ ꯏꯟꯗꯤꯌꯥꯒꯤ ꯑꯍꯥꯟꯕ ꯋꯦꯠꯂꯤꯐꯇꯔ ꯑꯣꯏꯈꯤ꯫ ꯃꯤꯔꯥꯕꯥꯏ ꯆꯅꯨꯒꯤ ꯀ꯭ꯂꯤꯟ ꯑꯦꯟ ꯖꯔꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯄꯔꯐꯣꯃꯦꯟꯁ ꯑꯁꯤ ꯀꯦꯖꯤ 117ꯅꯤ꯫ ꯃꯤꯔꯥꯕꯥꯏ ꯆꯅꯨ ꯏꯝꯐꯥꯜ ꯏꯁꯀꯤ ꯗꯤꯁꯇ꯭ꯔꯤꯛ ꯂꯝꯂꯥꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯅꯣꯡꯄꯣꯛ ꯀꯛꯆꯤꯡꯗꯒꯤ ꯁꯥꯏꯈꯣꯝ ꯀꯤꯔꯇꯤ ꯃꯩꯇꯩ ꯑꯃꯁꯨꯡ ꯁꯥꯏꯈꯣꯝ ꯑꯣꯡꯕꯤ ꯇꯣꯝꯕꯤ ꯂꯩꯃꯒꯤ ꯃꯆꯥ 3 ꯄꯣꯛꯄꯒꯤ ꯃꯅꯨꯡꯗ ꯏꯇꯣꯟ ꯇꯣꯟꯕꯤꯅꯤ ꯍꯥꯏꯔꯤ꯫